Diagnostic ki lamda chahi nipu hena mangjil thana lakpaga loinana Babina Group na miyami mafamda lanthokjari anova ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matanggo chunaraba laingbagi kanaba lobiyu Khwaidagi luba treatment dagi horaga personalized oiba treatment pituna adongi haksel fagatnaba honaba asina ikoigi pandam oigi Adongi haksang fagalakpagi khongchatta nungaiba amadi afaba laingi chapcharaba kanaba lobiyu Babina Hospital where hope meets compassion Good afternoon, LTV test of cartoon Mahau Ming Tabri Sumahana Taram. Shari Imran Nasim Falafung Ba Pao Sing cartoon sing the cartoonisina, Kari Hanging Liba, Kari Fonong Liba, Kari Wakal Kalan Nibabdu, Miam the Sanong Tamzage, Ahan Belokasage, Sangai Express Ki on top Panida, on top Panida Ba cartoon sing view, Yampazaba Kogi, Kaitare, Leader Amana, Leader of the Lipering Hookpani, Leaders Yakanaman get them young biro, or the Lisbon Matma Gandigini. Amasina dum hana gi chimne saman ba photo hai tare ade da man haire babuji modi ji di ma ma sokni da gi hena phatta mi oira me bo na hayu du ne gandhi gi lei pre hok pasida da gandhi ne kai kuma ke da nang aina senma ngam banate itha thajaru da ba thodo wathuk mayam thorakini ai bu hat ki badu maram sai haina ba maram sai haina ba mayam thore sidi na duna Mahatma Gandhi ki suni laiba mayam se dugi afapata magi autobiography da tuan ba kya mayam na khoi ki criticize to wadum tholak bu dunia da ma sagi lai preng nan Gandhi jayanti ki thorom se lai preng hukpune hana gi chief minister sina da man haibani babuji modi ji sidi ma sokni da gi he na phatta mi oire me bo na haibani ada Gandhi na kumak pani nangai na sinma ngam banate Tajaru the Batodo, what home Mayam Torakini, I will Hakibudu, Madam Sai Hainaba, Mayam Sutoristina, Aduna, Tolakini Jaja, and Sagi, Lay Films, the Migi Hoi, Boramagi, Apataba, Salamagi, make any make labor, Mamai labor, the Minadam Kara Lady, the Boo, Magi percentage jam, but the Lord Mayam Singsi, Sisuyam the one to labor, got to nominate the Tamzage. But on the Lashna quite Sanalebaki, lowered than I have. Loredana the cartoons in UK Hagera, Sagima Trimondo Lere, Matang Sinapa Mera by my Belgis Canoni, representation Lorishe, Sagi, Mantrimondo, I have a Kuta Pajama Selaba, Neru to Padima, Minister Emily Oren at Mania. Punjan Hybridina. I coin a Honaba the Gi, Tadi Tadu Loredana, and a hybrid Sagi, my president come. Hado Ira. Honorira has see amna controversy oi coincide with that in the Musuyawuduni. Exchange story brata of the Brahoi, Hanadagi, Kudokjadaba, Lerambay, security, Karikirisan, Miamaledu, Yamna coincide, I coincident with Haita in the go. Sonakanda, Anit Hadurapa, Sonabanda, Taramato Dokiba, Aduna, to school to 11, kind of has social media, the Karita, Miam, singing never even here do. According to Hybriduni, Home Department inside the press conference of the na, and said, Sakari Makedi, a quick on a giveaway, Madam Sumaito Wuni, when Matam Nagalak Paduna, security to Sand and Higata the Toxina, Amoram the Namuko to Nakoi, Central Government Gawaish and Matum that we have whom I am like the size that with them, Tamam Navama, later with the Nate, Madu clarified already, Hena Pagadra Hybriduni and Sajani, according to Honava the Gi, Tadi Tadu Letana, Mukai and Anzel to the other. My bell sings in Tado Ira, Honor Irana, Sijam Pazaba, Sizuan to Levaca to name some again. But on the lake, Nakopona Pongi, Balo have to Balo is the zoo I bet Tim Seven Mani, cartoonist Alici, and Sayre. A coina high command sing the Haidna, Kan Onaba the Gi, Tawai can keep it in my am the high command, the Haidna Hanabado, Singina, Home Minister, Natam Gina. Chief Minister and Habakai Nanga Bahazidum Labani, Yapota Pungo from do, Nang the Habigum Seret and Sudum Labani, the Sakini, with slip of tongue where Masuyai, but the Pungo from do Ziloin, YouTube Takari, the Yorga Labani. Then as a high to never. I call in a high command using that G top teatre, high the Nakan, whenever they get Hawaii can keep it in, Adam says, my bells in Mugare, Kanabo. Adu already, Lansu Lefanaba Kariki, Honedri Bahana.
ꯑꯗꯨꯗ ꯃꯣꯏꯅ ꯉꯝꯃꯒꯗꯤ ꯊꯥꯗꯣꯛꯍꯟꯕ ꯉꯝꯃꯒꯗꯤ ꯂꯥꯟꯁꯨ ꯂꯦꯞꯍꯜꯂꯨꯁꯤꯅꯦꯕ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯜꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯗꯨꯝ ꯀꯣꯀꯣꯃꯤꯅ ꯇꯧꯔꯀꯥꯟꯗ ꯁꯤꯕꯨ ꯑꯃꯤꯔ ꯏꯁꯇꯥꯐꯅ ꯐꯣꯡꯗꯣꯛꯄ ꯃꯐꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯌꯥꯝ ꯑꯃ ꯆꯪꯉꯤ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯏꯂꯤꯒꯦꯜ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯕ ꯂꯩꯇꯦ ꯀꯥꯏꯅ ꯃꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯅ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯕꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯂꯩ ꯆꯠꯅꯕꯁꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯊꯤꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯃꯥꯟꯁꯤꯁꯤꯗ ꯐꯖꯅ ꯇꯛꯅꯕꯗꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯜꯂꯕꯅꯤ ꯁꯤꯅꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯍꯥꯏꯔꯦ ꯑꯣ ꯀꯅꯥꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯟꯁꯨ ꯂꯦꯞꯍꯟꯅꯕ ꯀꯔꯤꯒꯤ ꯍꯣꯠꯅꯗ꯭ꯔꯤꯕ ꯍꯥꯟꯅ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯄꯗꯨꯅꯤ ꯌꯥꯝꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩ ꯏꯁꯨꯗꯩ ꯈꯔ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯏꯁꯨ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯥꯕꯒꯤ ꯁꯤꯟꯅꯦ ꯑꯗꯨꯗ ꯃꯥꯅꯅꯦ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 500 ꯊꯅꯝꯃꯨ ꯈꯨꯔꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯆꯪꯉꯣ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯪꯉꯣ ꯐꯥꯏꯜ ꯑꯃ ꯂꯥꯟꯕꯒꯤ ꯇꯦꯕꯜ ꯑꯃꯗꯤ ꯇꯦꯕꯜ ꯑꯃ ꯂꯥꯟꯕꯗ ꯂꯨꯄꯥ 500 ꯅꯠꯇ꯭ꯔꯒ 1,000 ꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤꯅꯤ ꯑꯗꯨꯅ ꯇꯦꯕꯜ 5-6 ꯂꯥꯜꯂꯗꯤ ꯌꯥꯝ ꯌꯥꯝꯃꯛꯀꯗꯣꯏꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯩꯗ ꯍꯥꯏ ꯑꯗꯩ ꯈꯨꯔꯥꯗꯨꯅ ꯆꯥ ꯇꯣꯏꯅ ꯊꯛꯄꯒꯤꯅꯤ ꯅꯈꯣꯏꯅ ꯂꯥꯏꯅꯥ ꯖꯥꯠ ꯖꯥꯠ ꯅꯥꯔꯤꯗꯣ ꯏꯕꯦꯝꯃꯅ ꯑꯖꯩꯗ ꯆꯥꯕ ꯂꯨꯄꯥ 5ꯒꯤ ꯊꯛꯑꯗꯤ ꯑꯩ ꯂꯨꯄꯥ 500ꯒꯤ ꯊꯛꯑꯗꯤꯅ ꯍꯥꯏꯕꯗꯣ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 1,000 ꯄꯤꯔꯝꯃꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯤꯔꯝꯕ ꯅꯨꯄꯥꯅ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯁꯥꯔꯅ ꯆꯥ ꯂꯨꯄꯥ 1,000ꯒꯤ ꯊꯛꯇꯣꯏ ꯇꯥꯔꯗꯤ ꯑꯩ ꯐ꯭ꯂꯥꯁ ꯑꯣꯏꯅ ꯍꯟꯖꯔꯒ ꯄꯨꯖꯔꯛꯑꯒꯦ ꯆꯥ ꯊꯛꯅꯕ ꯑꯣꯏꯔꯗꯤꯅ ꯐꯥꯒꯤꯗ ꯍꯥꯏꯅꯕ ꯌꯥꯎꯗꯨꯅꯤ ꯆꯥ ꯊꯛꯅꯕ ꯍꯥꯏꯁꯤꯗ ꯆꯥ ꯊꯛꯅꯕ ꯀ꯭ꯋꯥ ꯆꯥꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯂꯣꯟꯗꯥꯅꯤ ꯀꯔꯞꯁꯟꯒꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯈꯔ ꯊꯝꯃꯝꯕꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯌꯥꯝꯕꯅ ꯍꯥꯏꯅꯩꯁꯤꯗꯤ ꯆꯥ ꯊꯛꯅꯕꯗꯤ ꯀ꯭ꯋꯥ ꯆꯥꯅꯕꯗꯤ ꯈꯔ ꯇꯞꯅ ꯈꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯥꯏꯅꯩ ꯆꯥ ꯊꯛꯅꯕ ꯈꯔ ꯊꯝꯃꯝꯃꯣꯅ ꯑꯗꯒꯤ ꯆꯥ ꯊꯛꯅꯕ ꯈꯔ ꯇꯧꯁꯦꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯐꯥꯏꯜ ꯑꯃ ꯑꯩꯈꯣꯏ ꯇꯦꯕꯜ ꯑꯃ ꯂꯥꯟꯕꯗ ꯑꯗꯨꯝ ꯐꯥꯏꯜ ꯑꯃꯒꯤ ꯀꯌꯥ ꯆꯪꯒꯦꯁꯦ ꯆꯥ ꯄꯤꯊꯛꯑꯝꯕꯗ ꯑꯗꯅꯤ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 500 ꯊꯝꯃꯨ ꯈꯨꯔꯥ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯆꯥ ꯊꯣꯏꯅ ꯊꯛꯄꯒꯤꯅꯤꯀꯣ ꯅꯣꯏꯅ ꯂꯥꯏꯅꯥ ꯖꯥꯠ ꯖꯥꯠ ꯅꯥꯔꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯏꯅꯥꯁꯤꯗꯤ ꯂꯣꯏ ꯁꯨꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯂꯥꯏꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯧꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯁꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯄꯤꯔꯤꯗꯨ ꯃꯥꯅ ꯊꯕꯛ ꯁꯨꯕꯗꯨꯒꯤꯅꯤ ꯃꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯀꯥꯏ ꯇꯥꯒꯦ ꯑꯗꯨꯗ ꯇꯥꯏ ꯒꯨꯠꯁ ꯐꯪꯕ꯭ꯔꯥ ꯑꯗꯣ ꯒꯨꯠꯁ ꯐꯪꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯕꯤ ꯖꯥꯕꯤꯗꯨ ꯍꯩꯕ꯭ꯔꯥ ꯍꯥꯏꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯤ ꯇꯟꯊꯕ ꯅꯣꯡꯃꯒꯤ ꯂꯥꯛꯑꯀꯥꯟꯗꯒ ꯑꯩꯈꯣꯏ ꯂꯨꯄꯥ 500ꯒ ꯄꯤꯔꯝꯕ 1,000 1,500ꯒ ꯐꯪꯉꯗꯤ ꯍꯟꯈꯤꯕꯗ ꯉꯥꯒ ꯂꯩꯔꯒ ꯆꯠꯂꯒ ꯑꯗꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯑꯆꯥꯄꯣꯠꯀ ꯂꯩꯔꯒ ꯄꯨꯔ ꯆꯠꯈꯤꯕ ꯑꯗꯨꯝꯕ ꯄꯥꯝꯖꯕ ꯃꯌꯥꯝꯁꯨ ꯂꯩꯕ ꯑꯗꯨ ꯍꯦꯛ ꯐꯪꯗꯕꯗ ꯊꯕꯛ ꯇꯧꯔꯤꯁꯤꯡꯁꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅꯤ ꯆꯥ ꯊꯛꯄꯒꯤ ꯍꯩꯅꯕꯤꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯗꯔ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯉꯁꯤꯁꯨ ꯌꯥꯎꯔꯤꯗꯨꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯊꯤꯀꯥ ꯇꯧꯕꯒꯤꯗ ꯇꯦꯟꯗꯔ ꯄꯥꯁ ꯇꯧꯅꯕꯗ ꯃꯊꯪ ꯆꯥꯕꯒꯤ ꯇꯦꯍꯜꯀꯥꯅ ꯄꯨꯊꯣꯔꯛꯇꯅ ꯍꯤꯜ ꯇꯣꯞꯅ ꯇꯧꯔꯒ ꯄꯨꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯨ ꯁꯨꯝꯕ ꯂꯩ ꯍꯥꯏꯗꯅ ꯎꯠꯂꯛꯄ ꯁꯤꯁꯨ ꯌꯥꯝ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤ ꯊꯥꯗꯣꯔꯛꯄ ꯏꯁꯨꯁꯤ ꯌꯥꯝ ꯂꯣꯏꯅꯃꯛ ꯀꯥꯔꯇꯨꯅꯤꯁꯤꯡꯁꯨ ꯃꯇꯝꯒꯤ ꯏꯁꯨꯁꯤꯗ ꯄꯥꯏꯔꯛꯄꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯏꯁꯨꯁꯤꯗ ꯃꯥꯁꯨ ꯈꯨꯠ ꯊꯥꯔꯛꯑꯦ ꯀꯃꯥꯏꯅ ꯊꯥꯔꯛꯀꯦꯗ ꯑꯉꯥꯡ ꯑꯅꯤꯗꯤ ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯍꯤꯡꯍꯧꯔꯤꯗꯣ ꯐꯔꯦ ꯕꯨꯗꯨ ꯐꯥꯏꯟ ꯊꯤꯍꯟꯗ꯭ꯔꯖꯥꯠꯂꯥꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯉ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯁꯦꯡꯃꯥꯏ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯟ ꯈꯨꯟꯗꯨꯒꯤ ꯂꯥꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯑꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯚꯤꯂꯦꯖꯔꯁꯤꯡꯅ ꯀꯜꯂꯛꯑꯒ ꯊꯥꯒꯠꯂꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ ꯃꯣꯏꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨ ꯆꯪꯗꯣꯏꯁꯨ ꯂꯩ ꯃꯈꯣꯡ ꯇꯥꯗꯣꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤꯁꯨ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯗꯨꯅ ꯃꯥꯗꯨ ꯕꯨꯗꯨ ꯐꯥꯏꯟ ꯊꯤꯍꯟꯗ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯤ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯗꯦ ꯒꯨꯒꯜ ꯃꯦꯞ ꯑꯣꯏꯔꯁꯨ ꯀꯗꯥꯏꯗ ꯇꯧꯏ ꯈꯣꯠꯂꯤ ꯍꯪꯕ ꯈꯣꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅ ꯑꯃꯔꯣꯝꯗꯁꯨ ꯑꯩꯈꯣꯏ 24 ꯑꯋꯥꯔ ꯆꯦꯛ ꯄꯣꯁ ꯊꯝꯗꯅ ꯈꯣꯠꯇꯅ ꯃꯗꯨꯒꯤ ꯁꯦꯟꯅꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯃꯛꯁꯨ ꯑꯃ ꯆꯪꯅꯕ ꯍꯣꯠꯅꯔꯝꯕꯗꯤ ꯀꯜꯂꯦ ꯍꯥꯏꯗꯅ ꯃꯗꯨ ꯍꯩꯔꯣꯛꯇꯒꯤꯅꯤ ꯍꯥꯏ ꯑꯗꯨ ꯀꯜꯂꯤꯕ ꯑꯉꯥꯡꯗꯨ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯜꯂꯤꯕꯅꯣ ꯑꯗꯨ ꯀꯩꯗꯧꯕꯅꯣ ꯀꯗꯥꯏ ꯆꯪꯅꯕ ꯍꯣꯠꯅꯕꯅꯣ ꯀꯃꯥꯏꯅ ꯀꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯗꯤꯇꯦꯜ ꯐꯪꯗ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯀꯜꯂꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯆꯦ ꯊꯥꯗꯣꯔꯛꯄ ꯂꯩꯔꯦ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯥꯡ ꯑꯅꯤꯗꯤ ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛꯇꯤ ꯑꯣꯟꯅꯩꯒ ꯑꯣꯟꯅꯗꯦ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤ ꯀ꯭ꯂꯥꯔꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯗꯥꯎꯠꯁꯤ ꯀꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯗꯨꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄꯗꯕꯨꯗꯤ ꯕꯦꯜ ꯑꯥꯎꯠ ꯄꯤꯕꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯗꯨ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯋꯥꯠꯂꯤꯉꯩ ꯇꯧꯈꯤꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯒ ꯑꯗꯨꯅꯤ ꯑꯗꯣ ꯑꯉꯥꯡꯅꯤꯗꯨꯗꯤ ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯤꯡꯍꯧꯔꯤꯗꯣ ꯐꯔꯕꯅꯤ ꯕꯨꯗꯨ ꯐꯥꯏ ꯊꯤꯍꯟꯗ꯭ꯔꯖꯥꯠꯂꯥꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ
ꯑꯩꯈꯣꯏ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯥꯏ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯒꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯣꯟꯂꯥꯏꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯏ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯌꯦꯟꯁꯥꯡ ꯆꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯕ ꯇꯥꯡꯒꯅꯤ ꯑꯗꯨ ꯌꯦꯟꯁꯥꯡ ꯆꯥꯕꯁꯤꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯋꯥꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯒ ꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯖꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯗꯤ ꯑꯩꯈꯣꯏ ꯇꯧꯀꯥꯟꯗ ꯈꯨꯠ ꯇꯪꯕꯁꯦ ꯃꯥ ꯆꯒꯦꯝ ꯄꯣꯝꯕ ꯍꯩꯕ꯭ꯔꯥ ꯎꯇꯤ ꯍꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯠ ꯍꯦꯛ ꯇꯪꯒꯜꯂꯤ ꯈꯨꯠ ꯇꯪꯕ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤ ꯂꯩꯕ ꯑꯃ ꯇꯧꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨꯅꯤ ꯌꯥꯝ ꯆꯠꯅꯈꯠꯂꯛꯄ ꯑꯁ ꯑꯩꯗꯤ ꯊꯣꯡꯕ ꯍꯩꯇꯦꯅꯦ ꯑꯩꯗꯤ ꯎꯇꯤ ꯍꯩꯇꯦ ꯑꯩꯗꯤ ꯏꯔꯣꯝꯕ ꯍꯩꯇꯦ ꯑꯩꯗꯤ ꯂꯩꯕ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯩꯇꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯤ ꯂꯦꯝꯅꯕ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯏꯃꯧꯗꯤ ꯑꯃꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯒꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯁ꯭ꯀꯨल ꯀꯣꯂꯦꯖꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯛꯄꯗ ꯑꯗꯣ ꯃꯥꯏ ꯃꯃꯧꯁꯤꯅ ꯑꯃꯨꯛ ꯊꯣꯡ ꯊꯥꯛꯄ ꯍꯩꯇꯕꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯆꯥꯏ ꯍꯥꯏꯅ ꯏꯟꯁꯥꯡ ꯆꯦꯟꯕꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯑꯥꯔꯊ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯩ ꯍꯥꯏꯒꯦꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗ ꯂꯦꯝꯍꯟꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯍꯜꯂꯦ ꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯁꯤ ꯀꯥꯔꯇꯨꯟꯁꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯣꯡꯉꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯏꯕ ꯍꯧꯖꯤꯛ ꯂꯥꯡꯕꯟꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯇꯔꯄꯟꯁꯤꯗ ꯑꯔꯣꯏꯕꯗ ꯇꯔꯄꯣꯟ ꯀꯠꯊꯕ ꯏꯃꯨꯡꯁꯤ ꯈꯔ ꯑꯗꯨꯝ ꯇꯥꯡꯉꯝꯒꯅꯤ ꯇꯔꯄꯣꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯒꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯑꯗꯒꯤ ꯅꯔꯁꯤꯡꯒꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯁꯤꯡꯗ ꯑꯗꯨꯝ ꯀꯠꯅꯔꯒ ꯁꯅꯥꯃꯍꯤꯒꯤ ꯀꯔꯤꯗ ꯀꯠꯂꯒ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯥꯡꯍꯜꯂꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯉꯖꯥꯠꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯃꯁꯤ ꯀꯨꯏꯔꯦ ꯈꯟꯅꯔꯛꯏꯕ ꯃꯥꯡꯍꯜꯂꯤꯕ ꯂꯨꯈꯥꯛ ꯃꯌꯥꯝ ꯃꯁꯤꯗ ꯆꯥꯛ ꯂꯦꯝꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯂꯦꯝꯍꯜꯂꯒ ꯂꯦꯝꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯠ ꯅꯥꯜꯂꯒ ꯆꯥꯊꯣꯛꯈ꯭ꯔꯒꯅ ꯑꯁ ꯅꯣꯛꯅꯗꯅꯒ ꯑꯁ ꯃꯥꯗꯤ ꯀꯥꯏꯅ ꯃꯕꯨꯛ ꯆꯥꯎꯏꯍꯦ ꯀꯥꯏꯅ ꯍꯥꯏꯅꯕꯒꯨꯝꯕꯀꯣ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛꯅꯤ ꯆꯥꯛ ꯂꯦꯝꯍꯟꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯍꯤꯟꯖꯥꯡ ꯂꯦꯝꯕꯁꯨ ꯆꯥꯛ ꯂꯦꯝꯕꯗꯤ ꯌꯥꯗꯦꯕ ꯄꯨꯔꯥ ꯂꯛꯁꯃꯤꯅꯦꯅ ꯈꯜꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯄꯅꯤ ꯑꯗꯨꯝ ꯉꯝꯒꯗꯕ ꯆꯥꯡꯁꯨ ꯌꯥꯎꯗꯕ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯐꯦ ꯇꯧꯔꯦꯅ ꯇꯧꯔꯦ ꯕꯨꯐꯦ ꯇꯧꯕꯗꯨꯗ ꯑꯊꯣꯡꯕ ꯂꯣꯏ ꯊꯝꯃꯅꯤ ꯌꯦꯟ ꯑꯗꯒꯤ ꯑꯣꯛꯇꯒꯤ ꯀꯔꯤꯗꯒꯤ ꯉꯥꯗ ꯂꯣꯏ ꯊꯝꯃꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥ ꯆꯥꯗꯕ ꯀꯥꯡꯕꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯦꯖꯇ ꯇꯧꯕꯁꯨ ꯑꯗꯨꯝ ꯀꯣꯠꯀꯅꯤ ꯂꯣꯏꯅ ꯀꯣꯠꯁꯤꯜꯂꯒ ꯄ꯭ꯂꯦꯠꯇꯨꯗꯗꯤ ꯇꯧꯔꯒꯅꯤ ꯑꯗꯨ ꯙꯃꯥꯟ ꯂꯩꯃꯜꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗ ꯑꯃꯨꯛ ꯆꯠꯅꯕꯤꯗ ꯇꯧꯔꯤꯁꯦ ꯕꯨꯐꯦꯗ ꯆꯥꯔꯨꯔꯒ ꯑꯣꯛꯇꯕꯒꯤ ꯈꯔ ꯋꯥꯠꯄꯒꯤ ꯂꯧꯕ ꯆꯪꯕꯁꯦ ꯑꯃꯨꯛ ꯏꯀꯥꯏꯅꯕ ꯑꯗꯨꯅꯤ ꯁꯤꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯑꯣꯛꯅꯕ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯂꯧꯁꯤꯟꯕ ꯇꯟꯗꯅ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯆꯥꯕꯁꯨ ꯉꯝꯗꯦ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯑꯗꯨꯗꯅꯤ ꯑꯗꯩꯗ ꯎꯁꯣꯞꯀꯤ ꯆꯥꯛ ꯆꯥꯕꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯥꯛꯁꯦ ꯂꯦꯝꯃꯦꯅ ꯂꯥꯎꯅꯕꯗꯨꯅ ꯑꯗ ꯑꯩꯒꯥꯁꯤꯅ ꯅꯠꯇ꯭ꯔꯒ ꯄꯨꯖꯥꯔꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯕꯁꯤꯅ ꯍꯥꯏꯕꯗꯤ ꯂꯦꯝꯖꯁꯅꯨ ꯑꯣꯛ ꯂꯣꯏꯕꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦꯅ ꯑꯗꯩ ꯈꯣꯝꯃꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯛ ꯂꯣꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯗꯨ ꯄꯤꯖꯅꯕꯒꯤꯅꯤ ꯍꯣꯏ ꯔꯤꯁꯥꯏꯀꯜꯕꯨꯗꯤ ꯇꯧꯋꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯤꯗꯅ ꯃꯗꯨꯅ ꯂꯦꯝꯖꯁꯅꯨ ꯑꯣꯛ ꯂꯣꯏꯕꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦꯅ ꯂꯥꯎꯕ ꯌꯥꯝꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯅ ꯐ꯭ꯔꯥꯏꯗे ꯐꯟꯁꯤꯗ ꯑꯩꯈꯣꯏ ꯃꯤꯖꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯁꯤꯟ ꯑꯃꯗꯤ ꯎꯠꯂꯤꯁꯦ ꯑꯗ ꯃꯥꯗꯤ ꯒꯣ ꯁꯨ ꯒꯣꯅ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯃꯆꯠꯇꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯩꯗ ꯃꯥ ꯍꯦ ꯒꯣ ꯁꯨ ꯗꯤꯁ ꯀꯥꯟ ꯕꯤ ꯑꯦ ꯒꯥꯏꯗꯦड ꯃꯤꯁꯥꯏꯜ ꯃꯁꯤ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄ ꯃꯤꯁꯥꯏꯜ ꯅꯠꯇꯦ ꯏꯠ ꯃꯁ ꯐꯤꯖꯤꯀꯦꯜ ꯂꯣꯀꯦꯜ ꯃꯦꯗ ꯃꯁꯤ ꯂꯣꯀꯦꯜ ꯃꯦꯗꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯁꯤ डायग्नोस्टिक लमदा चाही निपु हेना मंजिल थाना लाकपगा लोइनना बाबिना ग्रुप ना मियांगमी मफमदा लांथोकचरी अनोबा अना लाइंगी पथापता कंपैशनेट हेल्थ केयर स्पेशलाइज्ड फील्ड कुन हेनबगी खंगहैरबा एक्सपर्ट सिंगा तानदुना मतंगो चुनरबा लाइंगबगी कानाबा लोबियु ख्वाइदगी लुबा ट्रीटमेंट दगी होरगा पर्सनलाइज ओइबा ट्रीटमेंट पीदुना अदोंगी हक्सेल फगदनबा होनबा असिना इक्वेगी पांडम ओइगी अदोंगी हक्संग फगलकपगी खोंगचता नुंगाइबा अमदी अफबा लाइंगी चप चारबा कानाबा लोबियु बाबिना हॉस्पिटल वेयर होप मीट्स कंपैशन